ꯃꯌꯥꯝꯕꯨ ꯊꯣꯏꯕꯤ ꯀꯩꯁꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯐꯨꯡꯒꯥ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄꯅ ꯑꯦꯟ ꯊꯣꯏꯕꯤ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯤ꯫ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯊꯥꯏꯅ ꯃꯃꯥꯡꯉꯩ ꯃꯇꯝ ꯑꯃꯗ ꯑꯍꯜ ꯑꯣꯏꯔꯕꯤ ꯊꯔꯣ ꯀꯧꯕꯤ ꯅꯨꯄꯤ ꯑꯃ ꯂꯩꯔꯝꯃꯤ꯫ ꯃꯍꯥꯛꯀꯤꯅꯤ ꯍꯥꯏꯕꯗ ꯀꯅꯥꯁꯨ ꯂꯩꯔꯝꯗꯦ꯫ ꯃꯇꯝ ꯆꯨꯞꯄꯗ ꯑꯋꯥꯕ ꯂꯣꯠꯁꯤꯟꯗꯨꯅ ꯃꯣꯃꯣꯟꯇ ꯅꯣꯛꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯍꯜ ꯑꯗꯨꯒꯤ ꯌꯨꯝ ꯃꯃꯥꯡꯗꯁꯨ ꯏꯪꯈꯣꯜ ꯀꯣꯏꯗꯨꯅ ꯏꯟꯁꯥꯡ ꯀꯌꯥꯁꯨ ꯁꯪꯇ꯭ꯔꯤꯛ ꯁꯪꯅ ꯌꯦꯡꯕꯗ ꯄꯨꯛꯅꯤꯡ ꯍꯨꯅ ꯊꯥꯔꯤ꯫ ꯈꯨꯜꯒꯤ ꯃꯤꯑꯣꯏꯁꯤꯡꯅ ꯏꯕꯣꯛ ꯏꯕꯣꯛ ꯍꯥꯏꯅ ꯅꯨꯡꯁꯤꯅꯁꯨ ꯇꯧꯔꯝꯃꯤ꯫ ꯑꯌꯨꯛꯀꯤ ꯃꯇꯝꯅꯤ꯫ ꯃꯧ ꯅꯍꯥ ꯑꯃ ꯃꯅꯝꯗ ꯑꯉꯥꯡ ꯑꯃ ꯄꯣꯗꯨꯅ ꯑꯕꯣꯛ ꯊꯔꯣ ꯍꯣꯏꯒꯤ ꯌꯨꯝ ꯇꯝꯅ ꯂꯥꯛꯂꯤ꯫ ꯑꯌꯨꯛ ꯑꯉꯟꯕ ꯑꯣꯏꯕꯅ ꯂꯝꯕꯤꯗꯨꯗ ꯀꯅꯥꯁꯨ ꯆꯠꯇꯦ꯫ ꯅꯤꯡꯊꯝꯊꯥꯒꯤ ꯃꯇꯝ ꯑꯣꯏꯕꯅ ꯅꯨꯄꯤꯗꯨ ꯏꯪꯕꯁꯨ ꯐꯥꯎꯔꯤ꯫ ꯑꯗꯨꯕꯨ ꯑꯏꯪꯕꯗꯨ ꯈꯪꯖꯤꯟꯗꯨꯅ ꯑꯕꯣꯛ ꯊꯔꯣꯒꯤ ꯌꯨꯝꯇꯕꯨ ꯌꯧꯔꯕꯗꯤ ꯈꯟꯅ ꯂꯥꯛꯂꯤ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯑꯕꯣꯛ ꯊꯔꯣ ꯍꯣꯏꯒꯤ ꯌꯨꯝ ꯌꯧꯔꯛꯂꯝꯃꯤ꯫ ꯑꯉꯟꯕ ꯑꯌꯨꯛ ꯑꯣꯏꯕꯅ ꯑꯕꯣꯛ ꯊꯔꯣꯗꯨ ꯍꯧꯒꯠꯂꯝꯗ꯭ꯔꯤ꯫ ꯃꯧ ꯅꯍꯥꯗꯨꯅ "ꯑꯕꯣꯛ ꯊꯔꯣ, ꯑꯕꯣꯛ ꯇꯥꯕ꯭ꯔꯣ? ꯊꯣꯡꯁꯦ ꯑꯝꯇ ꯍꯥꯡꯕꯤꯌꯣ ꯑꯕꯣꯛ"꯫ ꯑꯕꯣꯛ ꯊꯔꯣꯗꯨ ꯇꯨꯝꯗꯨꯅ ꯂꯩꯔꯝꯕꯅꯤ꯫ ꯃꯍꯥꯛꯄꯨ ꯀꯧꯔꯛꯄꯒꯤ ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯥꯕꯗ ꯇꯞꯅ ꯍꯧꯒꯠꯂꯛꯏ꯫ ꯃꯆꯤꯟꯗꯁꯨ ꯁꯣꯜꯂꯤ꯫ "ꯀꯅꯥ ꯑꯣꯏꯔꯕꯖꯥꯠꯅꯣꯅꯦ ꯑꯌꯨꯛ ꯑꯉꯟꯕꯁꯤꯗ ꯑꯩꯕꯨ ꯀꯧꯔꯤꯕꯁꯤꯕꯣ?" ꯑꯁꯤ ꯍꯥꯏꯗꯨꯅ ꯇꯞꯅ ꯊꯣꯡ ꯑꯗꯨ ꯍꯥꯡꯗꯣꯔꯛꯏ꯫ "ꯑꯕꯣꯛ ꯑꯩꯅꯦ." "ꯏꯕꯦꯝꯃ ꯑꯁꯨꯛ ꯉꯟꯅ ꯀꯩꯗꯧꯕ ꯌꯥꯎꯔꯒꯦ? ꯀꯔꯤꯅꯣꯅꯦ ꯏꯪꯈ꯭ꯔꯕ ꯑꯌꯨꯛꯁꯤꯗ ꯏꯁꯨ ꯃꯆꯥꯁꯤꯁꯨ ꯌꯥꯎꯔꯤꯅꯦ꯫ ꯂꯥꯎ ꯂꯥꯎ ꯏꯃꯨꯡꯗꯅꯦ ꯃꯩ ꯍꯧꯒꯠꯀꯦ ꯑꯗꯨꯒ ꯋꯥꯔꯤ ꯁꯥꯁꯤ." ꯑꯁꯤ ꯍꯥꯏꯗꯨꯅ ꯑꯕꯣꯛ ꯊꯔꯣꯅ ꯃꯧ ꯅꯍꯥ ꯑꯗꯨꯒ ꯏꯃꯨꯡꯗ ꯆꯪꯃꯤꯟꯅꯔꯛꯏ꯫ ꯏꯕꯣꯛ ꯊꯔꯣꯅ ꯐꯨꯡꯒꯥꯗꯨꯗ ꯃꯩꯁꯨ ꯍꯧꯒꯠꯄꯤꯔꯤ꯫ ꯑꯉꯥꯡ ꯅꯨꯄꯥ ꯃꯆꯥ ꯆꯍꯤ ꯑꯃꯈꯛꯇꯃꯛ ꯉꯥꯏꯔꯤꯕ ꯅꯨꯡꯁꯤꯔꯕ ꯑꯉꯥꯡ ꯑꯗꯨꯕꯨ ꯑꯕꯣꯛ ꯊꯔꯣꯅ ꯄꯝꯗꯨꯅ ꯃꯩ ꯌꯥꯏꯕꯤꯔꯤ꯫ ꯑꯗꯨꯒ ꯃꯧ ꯑꯗꯨꯗ ꯇꯞꯅ ꯍꯪꯂꯛꯏ꯫ "ꯏꯕꯦꯝꯃ ꯅꯪꯕꯨ ꯀꯔꯤ ꯇꯧꯕ ꯌꯥꯎꯔꯒꯦ? ꯑꯕꯣꯛꯇ ꯁꯦꯡꯅ ꯍꯥꯏ꯫ ꯏꯁꯨꯒꯤ ꯅꯨꯡꯉꯥꯏꯇꯕ ꯄꯨꯝꯕ ꯑꯕꯣꯛꯅ ꯃꯇꯦꯡ ꯄꯥꯡꯒꯅꯤꯅꯦ." ꯂꯥꯡꯂꯦꯟꯗꯨ ꯑꯕꯣꯛ ꯊꯔꯣꯗ ꯅꯨꯡꯉꯥꯏꯇꯅ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯏ꯫ "ꯑꯕꯣꯛ ꯅꯁꯨ ꯌꯥꯝ ꯋꯥꯔꯦ꯫ ꯅꯁꯨꯒꯤ ꯍꯥꯏꯖꯐꯝ ꯆꯪꯖꯐꯝ ꯀꯅꯥꯗꯁꯨ ꯂꯩꯇ꯭ꯔꯦ ꯑꯕꯣꯛ ꯅꯠꯇꯅ꯫ ꯏꯕꯦꯝꯃ ꯅꯪꯒꯤ ꯅꯄꯨꯔꯣꯏꯕ ꯋꯥꯡꯂꯦꯟ ꯑꯗꯨꯕꯨ ꯅꯥꯕ ꯐꯠꯇ꯭ꯔꯤꯕꯔꯣ? ꯑꯕꯣꯛꯅ ꯅꯈꯣꯏꯕꯨ ꯌꯦꯡꯁꯤꯟꯕꯁꯨ ꯉꯝꯗꯦ꯫ ꯏꯁꯨꯅ ꯂꯩꯁꯥꯕꯤ ꯃꯆꯥ ꯑꯣꯏꯔꯤꯉꯩ ꯃꯇꯝꯗꯗꯤ ꯑꯕꯣꯛ ꯑꯕꯣꯛ ꯍꯥꯏꯗꯅ ꯑꯩꯒꯤ ꯏꯅꯥꯛꯇꯗ ꯂꯩꯔꯛꯄꯅꯤ꯫ ꯅꯄꯨꯔꯣꯏꯕꯒꯤ ꯂꯥꯌꯦꯡꯅꯕ ꯑꯕꯣꯛꯅ ꯁꯦꯜ ꯄꯤꯒꯅꯤ꯫ ꯏꯁꯨ ꯋꯥꯕ ꯌꯥꯗꯦꯀꯣ." ꯂꯥꯡꯂꯦꯟ ꯑꯁꯤ ꯑꯕꯣꯛ ꯊꯔꯣꯒ ꯀꯔꯤꯁꯨ ꯊꯣꯛꯅꯕ ꯅꯠꯇꯦ꯫ ꯑꯕꯣꯛ ꯊꯔꯣꯁꯤ ꯂꯥꯡꯂꯦꯟ ꯍꯣꯏꯒꯤ ꯈꯨꯜ ꯑꯁꯤꯗ ꯂꯝ ꯂꯩꯗꯨꯅ ꯌꯨꯝ ꯍꯣꯡꯂꯛꯄꯅꯤ꯫ ꯂꯥꯡꯂꯦꯟꯅ ꯂꯩꯁꯥꯕꯤ ꯃꯆꯥ ꯑꯣꯏꯔꯤꯉꯩ ꯃꯇꯝꯗ ꯑꯕꯣꯛ ꯑꯕꯣꯛ ꯍꯥꯏꯗꯅ ꯍꯦꯛ ꯍꯦꯛ ꯃꯇꯥꯁꯤꯡꯒ ꯂꯥꯛꯂꯝꯃꯤ꯫ ꯑꯕꯣꯛ ꯊꯔꯣ ꯍꯣꯏꯒꯤ ꯏꯪꯈꯣꯜꯒꯤ ꯍꯩꯔꯥ ꯀꯌꯥ ꯑꯗꯨꯕꯨ ꯃꯈꯣꯏꯅ ꯆꯥꯔꯝꯃꯤ꯫ ꯃꯇꯧ ꯑꯗꯨ ꯌꯦꯡꯂꯒ ꯑꯕꯣꯛ ꯊꯔꯣꯁꯨ ꯑꯋꯥꯕ ꯄꯣꯊꯥꯖꯔꯝꯃꯤ꯫ ꯂꯥꯡꯂꯦꯟ ꯑꯗꯨ ꯃꯃꯥ ꯑꯇꯣꯝꯕꯤꯅ ꯌꯣꯛꯂꯝꯃꯤ꯫ ꯑꯗꯨꯅ ꯃꯄꯥꯝꯗ ꯍꯥꯏꯖꯕꯗꯤ ꯉꯝꯗ ꯑꯕꯣꯛ ꯊꯔꯣꯒꯤ ꯃꯅꯥꯛꯇ ꯂꯥꯛꯇꯨꯅ ꯃꯇꯦꯡ ꯍꯥꯏꯔꯔꯤꯕꯅꯤ꯫ ꯑꯕꯣꯛ ꯊꯔꯣꯅ ꯃꯥꯒꯤ ꯂꯩꯖꯕ ꯁꯦꯜ ꯈꯔꯕꯨ ꯄꯨꯊꯣꯔꯛꯏ꯫ ꯑꯗꯨꯒ ꯂꯥꯡꯂꯦꯟꯗ ꯄꯤꯔꯤ꯫ ꯊꯔꯣꯗꯣ ꯑꯍꯜ ꯑꯣꯏꯖꯔꯕꯁꯨ ꯁꯨꯕ ꯅꯣꯝꯕ ꯌꯥꯝꯅ ꯀꯟꯖꯔꯝꯃꯤ꯫ ꯏꯪꯈꯣꯜꯒꯤ ꯑꯦꯟꯁꯥꯡꯁꯤꯡꯕꯨ ꯃꯥꯅ ꯀꯩꯊꯦꯜꯗ ꯍꯦꯛ ꯍꯦꯛ ꯌꯣꯟꯕ ꯆꯠꯂꯝꯃꯤ꯫ ꯃꯔꯝ ꯑꯁꯤꯅ ꯑꯕꯣꯛ ꯊꯔꯣꯗꯨ ꯁꯦꯜꯒꯤ ꯑꯋꯥꯕꯗꯤ ꯂꯩꯔꯝꯗꯦ꯫ ꯉꯥꯏꯍꯥꯛ ꯂꯩꯕꯒ ꯂꯥꯡꯂꯦꯟ ꯑꯗꯨꯁꯨ ꯆꯠꯈ꯭ꯔꯦ꯫ ꯊꯔꯣꯁꯨ ꯏꯁꯤꯡ ꯑꯁꯥꯕ ꯂꯨꯝꯗꯨꯅ ꯏꯔꯨ ꯂꯨꯖꯔꯝꯃꯤ꯫ ꯂꯣꯏꯔꯕ ꯃꯇꯨꯡ ꯃꯍꯥꯛ ꯏꯪꯈꯣꯜꯒꯤ ꯑꯦꯟꯁꯥꯡꯁꯤꯡ ꯑꯗꯨꯕꯨ ꯍꯦꯛꯇꯨꯅ ꯊꯨꯃꯣꯛ ꯑꯃꯗ ꯍꯥꯞꯂꯤ꯫ ꯑꯗꯨꯒ ꯊꯨꯃꯣꯛ ꯑꯗꯨ ꯃꯀꯣꯛꯇ ꯊꯣꯡꯒꯠꯇꯨꯅ ꯀꯩꯊꯦꯜ ꯇꯝꯅ ꯂꯥꯛꯂꯤ꯫ ꯊꯔꯣꯕꯨ ꯂꯥꯛꯄ ꯎꯕꯗ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯅ ꯊꯔꯣꯗ ꯀꯧꯔꯤ꯫ ꯃꯧ ꯑꯃꯅ "ꯏꯅꯦ ꯊꯔꯣ ꯏꯟꯁꯥꯡ ꯅꯥꯄꯤ ꯌꯣꯟꯕ ꯆꯠꯂꯕꯣ?" "ꯉꯁꯤꯗꯤ ꯈꯔ ꯉꯟꯅ ꯆꯠꯂꯤ꯫ ꯑꯗꯣ ꯏꯕꯦꯝꯃ ꯅꯪꯕꯨ ꯀꯥꯏꯗ ꯆꯠꯀꯗꯧꯔꯤꯕꯅꯣ?" "ꯏꯅꯦ ꯑꯩꯁꯨ ꯀꯩꯊꯦꯜꯗ ꯉꯥ ꯂꯩꯕ ꯆꯠꯀꯗꯣꯏꯅꯤ꯫ ꯂꯝꯕꯤ ꯊꯣꯛꯂꯤ ꯏꯅꯦꯒ ꯆꯠꯃꯤꯟꯅꯈ꯭ꯔꯁꯤ." ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤꯁꯨ ꯀꯩꯊꯦꯜ ꯇꯝꯅ ꯂꯥꯛꯃꯤꯟꯅꯔꯤ꯫ ꯋꯥꯔꯤ ꯁꯥꯅ ꯁꯥꯅ ꯂꯥꯛꯄꯅ ꯃꯈꯣꯏ ꯑꯅꯤꯁꯨ ꯀꯩꯊꯦꯜ ꯌꯧꯔꯛꯂꯝꯃꯤ꯫ ꯊꯔꯣꯗꯨꯗꯤ ꯑꯦꯟꯁꯥꯡꯁꯤꯡ ꯑꯗꯨꯕꯨ ꯃꯥꯒꯤ ꯄꯣꯠꯐꯝ ꯑꯗꯨꯗ ꯃꯆꯥ ꯈꯥꯏꯅ ꯈꯥꯏꯅ ꯊꯝꯂꯗꯨꯅ ꯌꯣꯜꯂꯤ꯫ ꯃꯧ ꯑꯗꯨꯗꯤ ꯃꯌꯨꯝꯂꯣꯝꯗ ꯍꯟꯈ꯭ꯔꯦ꯫ ꯏꯟꯁꯥꯡ ꯃꯅꯥ ꯃꯁꯤꯡ ꯂꯩꯕ ꯂꯥꯛꯂꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯅ ꯊꯔꯣꯒꯤ ꯄꯣꯠꯁꯤꯡꯇꯕꯨ ꯄꯥꯝꯅ ꯂꯩꯔꯤ꯫ ꯊꯔꯣꯒꯤ ꯃꯁꯥ ꯇꯔꯨ ꯇꯅꯥꯟꯕ ꯑꯃꯗꯤ ꯃꯤꯕꯨ ꯍꯔꯥꯎ ꯍꯔꯥꯎ ꯇꯧꯕꯤꯕꯗꯨꯅ ꯏꯅꯦ ꯊꯔꯣ ꯑꯕꯣꯛ ꯊꯔꯣ ꯍꯥꯏꯗꯨꯅ ꯑꯍꯜ ꯑꯉꯥꯡ ꯈꯥꯛꯇꯅ ꯏꯟꯁꯥꯡꯁꯤꯡ ꯑꯗꯨꯕꯨ ꯂꯩꯔꯤ꯫ ꯉꯥꯏꯍꯥꯛꯀꯤ ꯇꯨꯡꯗ ꯊꯔꯣꯒꯤ ꯄꯣꯠ ꯑꯗꯨ ꯂꯣꯏꯅ ꯁꯤꯠꯈ꯭ꯔꯦ꯫ ꯊꯔꯣꯁꯨ ꯌꯨꯝ ꯇꯝꯅ ꯂꯥꯛꯂꯤ꯫ ꯃꯍꯥꯛꯅ ꯂꯥꯛꯄꯒꯤ ꯂꯝꯕꯤꯗ ꯂꯩꯁꯥꯕꯤ ꯃꯆꯥ ꯀꯌꯥꯁꯨ ꯈꯨꯟꯒꯤ ꯄꯨꯈ꯭ꯔꯤꯗ ꯏꯁꯤꯡ ꯁꯣꯛꯄ ꯊꯣꯛꯂꯛꯏ꯫ ꯂꯩꯁꯥꯕꯤ ꯑꯃꯅ ꯊꯔꯣꯕꯨ ꯀꯧꯔꯛꯏ꯫ "ꯏꯕꯣꯛ!" "ꯍꯩꯃꯥ
isu sing ni dana si dia haung ne isu sing noi bo ising sok pa tholak libro leisabi amana laija da sirol tawre laija abok to horen haisa bla ke hayo laija di kai abok tharo da yeng dun haire ibo horen ne khoi hum ibo hoida haisa bla ke wahai du ta bada tharo du nokle ibo ki yumda haisa bla ko bu kari gi bu hairi bano langle na luhong ki badagi noidi ai gi nakta ga lakhitre abok ki khul da thai ba hai sing ado isu na khoi meyam sana bani na khoi na sabi drabadi kana na saga ni abok ki manakta dum law ko na khoi meyam uraga ai na potha jari bani leisabi sing adu abok tharo da nungai tana yengduna hairi thajana abo sidei ai khoi dum la doini langle na luhong ki badagi ai khoi su pangna pun khitre aduna ni asum na harau abok tharo ga wari sanari ngahak leibaga abok tharo du mayum dhankhri tharo su mayum yoraklami mahak chak thongatuna sarami loiraba tungda mangol da phamdun leiri nungthilgi matam yorakpa tanja duda leisabi sing adu lakli tharo du phamen de hiptun leirambani tanja duda leisabi sing aduna kaurei thajana abo tabro aikhoi la e bo tharo da hogalei aduga haire ha isu sing lakli dana laijana abo ado aikhoi haihek lukhigi asi haiduna leisabi sing adu haihek pasatki tharo su nungsina yenghauri leisabi sing adu pukri mapanda lakli janu na haire ningthia tu nawab siengo khopajasi tinga chumi asi haiduna janu du matin kut launa yoli ningthina noktun haire as masidiba hayoba yadi matin jot panhale ado yawang na pali kamai hek tuino laijana makhoi da yeng dun haire asigibu wow ning hagi ai dogese asi haiduna sei sang makoi thiri inkhol manakta taramba chei amabu purai aduga nobab amabu kanthai adubu lambadi phangtre laijagi matau duda moisu wa launa nokli januna noktun haire laija yare to togadi malalaga lamasu phangtre asi haiduna nokli laijana saung haire aina wana haise hekna hotnari aduga noina nuksi leini ne tawremta asi haiduna chaidu langthokre ningthina haire si ai haise karga hege asi haiduna u mathak aduda kari januna haire aikhoi ningthi tani thongna phaba asi haiduna makhoi su nokli ningthina nobab sing adu bo hekli janu madi laija makhoi ani su nobab adu bo khulli laijana ningthi yani anisina konarani asumna makhoi su nobab metuna sari januna tharoda yengduna haire is aba noigi nobab ko hausidi atega mana dego ado abok su sasilao isu nupia abok ti hei saba ngamde ne ya siam kumi isu singa sabadu oina yenge asi haiduna tharodu noktuna yengli makhoi su ngak leibaga hei saba loirami ningthina tharoda yengduna haire abo phausu biramge laijana mo haire abo piemot paga leibro ai su domge tharodu masu singa noktuna yenglaga haire isu sing nakhoi bo yarani ne abok na amuk mi da sel piraga tawhan bani abok ki di kaisu wade da janu na haire abo mi da yeng khaidi tawhan gano ai khoina laktuna abok ki mateng pangi asi haiduna makhoi singa du tharogi mayum da changki tharona isu singna khoibu waga ni ne tawri do laijana lawra i mungdagi abok ki mateng pangbu bu kai hi waduino awa ba thabuk sunata basibo tharona masinna sonje isu singse nuksi kreda ningthi madi januna phausuna ba polam pumba puthorai laijasu pukreda gi sing soktuna tharogi phi khra bu suri janu madi ningthi su phausuri matau singadubu tharona nuksini yengli makhoi su wari sa saduna thabak singadubu tawri pumnamak loiraba tungda inkhol adubu ising sairi tharona di tawrunu kanna haijai adubu makhoina abok tharobu nuksibu oibana thabak pumba tawbiri tharodu makuta polang ama paraduna insang khara bo hekli isu sing insang sing ase heklo isu sing na ne yumda pu khinaba abok pi gi tharona
ꯂꯩꯁꯥꯕꯤꯁꯤꯡ ꯑꯗꯨꯒꯤ ꯏꯟꯁꯥꯡ ꯃꯌꯥꯝ ꯑꯃ ꯄꯤꯕꯤꯔꯝꯃꯤ꯫ ꯃꯈꯣꯏꯁꯨ ꯆꯠꯂꯒꯦ ꯍꯥꯏꯔꯝꯗꯨꯅ ꯍꯔꯥꯎ ꯍꯔꯥꯎ ꯆꯠꯈ꯭ꯔꯦ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯗꯨꯁꯨ ꯍꯧꯈ꯭ꯔꯦ꯫ ꯁꯣꯝꯗꯅ ꯈꯨꯜ ꯑꯃꯒꯤ ꯀꯣꯅꯨꯡꯗꯅꯤ ꯅꯤꯡꯊꯧ ꯌꯥꯏꯄꯨꯔꯦꯜꯒꯤ ꯂꯣꯏꯅꯕꯤ ꯔꯥꯅꯤ ꯂꯩꯃꯗꯨ ꯃꯀꯨꯝ ꯃꯊꯥ ꯁꯨꯔꯛꯇꯨꯅ ꯑꯃꯥꯏꯕꯤ ꯑꯃꯅ ꯃꯥꯌꯣꯛꯅꯔꯤ꯫ ꯁꯣꯝꯗꯅ ꯅꯤꯡꯊꯧ ꯌꯥꯏꯄꯨꯔꯦꯜ ꯑꯗꯨ ꯋꯥꯈꯜ ꯋꯥꯅ ꯂꯩꯔꯤ꯫ ꯂꯥꯟꯃꯤ ꯑꯃꯗ ꯅꯤꯡꯊꯧꯅ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯏ, ꯂꯥꯟꯃꯤꯁꯤꯡ, ꯍꯟꯗꯛꯀꯤ ꯏꯆꯥ ꯑꯍꯥꯟꯕꯁꯤ ꯀꯔꯤꯒꯨꯝꯕ ꯅꯨꯄꯤ ꯑꯣꯏꯔꯛꯂꯕꯗꯤ ꯃꯆꯥ ꯌꯥꯎꯖꯗꯕ ꯀꯅꯥꯒꯨꯝꯕ ꯑꯃꯗ ꯄꯤꯈꯣ, ꯅꯠꯇ꯭ꯔꯒꯅ ꯂꯝꯕꯤꯗ ꯃꯤꯅ ꯈꯨꯜꯍꯟꯈꯣ꯫ ꯑꯩꯅ ꯇꯧꯔꯤꯕꯁꯦ ꯏꯆꯥꯕꯨ ꯅꯨꯡꯁꯤꯗꯕ ꯅꯠꯇꯦ, ꯑꯗꯨꯕꯨ ꯅꯤꯡꯊꯧꯁꯤꯡꯒꯤ ꯆꯠꯅꯕꯤ ꯑꯣꯏꯅ ꯃꯆꯥꯅꯨꯄꯥꯅ ꯍꯥꯟꯅ ꯐꯪꯗ꯭ꯔꯕꯗꯤ ꯈꯨꯜ ꯀꯌꯥꯒꯤ ꯅꯤꯡꯊꯧꯁꯤꯡꯅ ꯍꯟꯊꯅ ꯌꯦꯡꯅꯩ, ꯏꯖꯠ ꯂꯩꯇꯕ ꯑꯃꯒꯨꯝꯅ ꯈꯟꯅꯩ꯫ ꯑꯗꯨꯅ ꯑꯩꯅ ꯊꯕꯛ ꯑꯁꯤ ꯇꯧꯔꯤꯕꯅꯤ꯫ ꯄꯟꯊꯧꯅ ꯍꯤꯡꯂꯤꯉꯩ ꯃꯇꯝꯗꯁꯨ ꯑꯁꯨꯝꯅ ꯇꯧꯔꯛꯄꯅ ꯑꯩꯒꯤ ꯍꯥꯛꯇꯛꯇꯁꯨ ꯅꯨꯄꯥꯅ ꯍꯥꯟꯅ ꯑꯣꯏꯍꯟꯅꯤꯡꯉꯤ꯫ ꯉꯥꯏꯍꯥꯛꯀꯤ ꯇꯨꯡꯗ ꯃꯍꯥꯔꯥꯅꯤ ꯑꯗꯨ ꯑꯁꯣꯏ ꯑꯉꯥꯝ ꯌꯥꯎꯗꯅ ꯃꯃꯤꯠ ꯃꯃꯥꯏ ꯄꯥꯡꯂꯝꯃꯤ꯫ ꯃꯥꯌꯣꯛꯅꯕꯤ ꯑꯃꯥꯏꯕꯤꯗꯨ ꯅꯤꯡꯊꯧꯗ ꯄꯥꯎꯁꯤ ꯀꯔꯝꯅ ꯇꯝꯒꯅꯤ ꯈꯟꯅ ꯄꯥꯈꯠꯆꯔꯝꯃꯤ꯫ ꯃꯍꯥꯛꯁꯨ ꯅꯤꯡꯊꯧꯁꯤꯡꯒꯤ ꯆꯠꯅꯕꯤꯗꯨ ꯈꯪꯕꯅ ꯄꯥꯈꯠꯂꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯍꯥꯏꯗꯕ ꯌꯥꯗꯕ ꯑꯣꯏꯕꯅ ꯑꯉꯥꯡ ꯑꯗꯨꯕꯨ ꯄꯨꯔꯛꯇꯨꯅ ꯅꯤꯡꯊꯧꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯤ꯫ ꯅꯤꯡꯊꯧꯁꯨ ꯄꯥꯎꯗꯨ ꯇꯍꯥ ꯇꯍꯥ ꯍꯪꯖꯔꯛꯏ, ꯏꯃꯥ ꯃꯥꯏꯕꯤ, ꯏꯆꯥ ꯅꯨꯄꯥ ꯑꯃ ꯐꯪꯂꯕ꯭ꯔꯥ? ꯏꯅꯤꯡꯊꯧ, ꯑꯩ ꯀꯔꯤ ꯍꯥꯏꯒꯗꯕꯅꯣ ꯈꯪꯗ꯭ꯔꯦ꯫ ꯏꯅꯤꯡꯊꯧꯒꯤ ꯑꯄꯥꯝꯕꯗꯤ ꯅꯅꯥꯏ ꯑꯩꯅ ꯑꯣꯏꯍꯟꯕꯗꯤ ꯉꯝꯗ꯭ꯔꯦ꯫ ꯋꯥꯗꯨ ꯇꯥꯕꯗ ꯅꯤꯡꯊꯧꯁꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯝꯗꯦ꯫ ꯃꯆꯥꯅꯨꯄꯤ ꯔꯥꯖꯀꯨꯃꯥꯔꯤ ꯑꯍꯥꯟꯕ ꯐꯪꯖꯕꯤ ꯑꯗꯨꯕꯨ ꯅꯨꯡꯁꯤꯅ ꯂꯧꯕꯤꯔꯝꯃꯤ꯫ ꯔꯥꯖꯀꯨꯃꯥꯔꯤ ꯑꯗꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯐꯖꯔꯝꯃꯤ꯫ ꯃꯆꯥ ꯔꯥꯖꯀꯨꯃꯥꯔꯤꯒꯤ ꯁꯛꯇꯝ ꯑꯗꯨ ꯎꯕꯗ ꯅꯤꯡꯊꯧꯗꯨ ꯃꯆꯥꯕꯨ ꯅꯨꯡꯁꯤꯕꯅ ꯉꯥꯎꯔꯝꯃꯤ꯫ ꯑꯁꯨꯛ ꯅꯨꯡꯁꯤꯕ ꯃꯆꯥ ꯑꯁꯤꯕꯨ ꯃꯈꯣꯏꯒꯤ ꯃꯔꯛꯇ ꯂꯩꯕ ꯐꯪꯂꯔꯣꯏ ꯈꯜꯂꯨꯕꯗ ꯊꯋꯥꯏ ꯑꯗꯨ ꯋꯥꯅ ꯇꯅꯤꯛ ꯇꯅꯤꯛ ꯂꯥꯎꯔꯛꯏ꯫ ꯏꯄꯥꯒꯤ ꯊꯣꯏꯕꯤ, ꯏꯆꯥ ꯅꯪꯅ ꯅꯨꯄꯤ ꯑꯣꯏꯔꯛꯄꯅ ꯑꯩ ꯄꯥꯡꯒꯜ ꯊꯣꯛꯄ ꯉꯝꯗ꯭ꯔꯦ꯫ ꯅꯪꯒꯤ ꯄꯥꯕꯨꯗꯤ ꯋꯥꯔꯧꯒꯅꯨꯀꯣ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯥꯟꯃꯤ ꯑꯃꯗ ꯄꯤꯛꯂꯤꯕꯤ ꯔꯥꯖꯀꯨꯃꯥꯔꯤꯕꯨ ꯁꯤꯟꯅꯈ꯭ꯔꯦ꯫ ꯑꯃꯥꯏꯕꯤꯗꯨꯁꯨ ꯇꯧꯔꯤꯕ ꯃꯇꯧ ꯑꯗꯨꯗ ꯀꯔꯤꯁꯨ ꯍꯥꯏꯖꯕ ꯉꯝꯗꯅ ꯂꯦꯞꯇꯨꯅ ꯂꯩꯔꯤ꯫ ꯅꯤꯡꯊꯧꯅ ꯑꯃꯥꯏꯕꯤꯗꯨꯗ ꯍꯥꯏꯔꯛꯏ, ꯏꯃꯥ ꯃꯥꯏꯕꯤ, ꯄꯥꯎ ꯑꯁꯦ ꯃꯍꯥꯔꯥꯅꯤꯗ ꯈꯪꯍꯟꯕ ꯌꯥꯗꯦ꯫ ꯑꯉꯥꯡ ꯑꯁꯤꯕꯨꯗꯤ ꯁꯤꯅ ꯄꯣꯛꯂꯦ ꯍꯥꯏꯒꯗꯕꯅꯤ꯫ ꯃꯤꯑꯣꯏ ꯀꯅꯥꯅꯁꯨ ꯅꯥꯀꯣꯡ ꯑꯅꯤ ꯁꯨꯍꯟꯕ ꯌꯥꯗꯦ꯫ ꯂꯥꯟꯃꯤ ꯑꯗꯨꯅ ꯔꯥꯖꯀꯨꯃꯥꯔꯤꯕꯨ ꯐꯤ ꯑꯔꯨꯝꯕ ꯀꯌꯥꯅ ꯀꯣꯟꯁꯤꯟꯕꯤꯗꯨꯅ ꯊꯣꯛꯂꯛꯏ꯫ ꯂꯥꯟꯃꯤ ꯑꯃꯅ ꯍꯥꯏꯔꯛꯏ, ꯏꯇꯥꯎ, ꯑꯉꯥꯡꯁꯤ ꯃꯁꯛꯁꯨ ꯌꯥꯝ ꯐꯖꯩ, ꯅꯪ ꯌꯣꯒꯦꯔꯣ? ꯂꯥꯟꯃꯤ ꯑꯗꯨꯅ ꯑꯃꯨꯛ ꯈꯨꯝꯂꯛꯏ, ꯑꯁ ꯀꯥꯏꯗꯩꯅꯣ ꯏꯇꯥꯎ, ꯏꯅꯤꯡꯊꯧꯅ ꯈꯪꯈ꯭ꯔꯒ ꯑꯩꯕꯨ ꯍꯥꯠꯇꯣꯛꯍꯜꯂꯒꯦ ꯍꯥꯏꯕ꯭ꯔꯣ? ꯅꯣꯡꯉꯥꯟꯕ ꯉꯥꯏꯉꯥꯏꯒꯤꯁꯦ ꯑꯌꯨꯛꯀꯤ ꯃꯇꯝꯗꯨꯗ ꯑꯔꯥꯛꯄ ꯃꯤ ꯑꯃꯗꯅꯦ ꯍꯦꯛꯇ ꯈꯨꯜꯍꯜꯂꯁꯤ꯫ ꯑꯁꯨꯝꯅ ꯃꯈꯣꯏꯁꯨ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯁꯨꯝ ꯍꯧꯈꯤꯕꯅ ꯅꯣꯡꯉꯥꯜꯂꯛꯂꯝꯃꯤ꯫ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨ ꯔꯥꯖꯀꯨꯃꯥꯔꯤꯕꯨ ꯄꯨꯗꯨꯅ ꯊꯪꯅꯕ ꯈꯨꯜ ꯑꯃꯗ ꯂꯥꯛꯂꯝꯃꯤ꯫ ꯈꯨꯜ ꯑꯗꯨꯒꯤ ꯂꯝꯕꯤ ꯆꯠꯐꯝ ꯃꯅꯥꯛꯀꯤ ꯎꯈꯣꯡ ꯃꯅꯥꯛ ꯑꯗꯨꯗ ꯔꯥꯖꯀꯨꯃꯥꯔꯤꯗꯨ ꯍꯤꯞꯍꯜꯂꯤ꯫ ꯑꯗꯨꯒ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨꯅ ꯎ ꯃꯔꯨꯝ ꯑꯃꯗ ꯂꯨꯝꯗꯨꯅ ꯂꯩꯔꯤ꯫ ꯊꯥꯔꯣꯁꯨ ꯉꯁꯤꯗꯤ ꯈꯔ ꯉꯟꯈꯠꯅ ꯀꯩꯊꯦꯜ ꯇꯝꯅ ꯂꯥꯛꯂꯤ꯫ ꯁꯨꯝ ꯂꯥꯛꯄꯅ ꯎꯈꯣꯡ ꯃꯅꯥꯛ ꯑꯗꯨꯗ ꯑꯉꯥꯡ ꯑꯃ ꯂꯩꯔꯤꯕꯗꯨ ꯎꯔꯤ꯫ ꯃꯗꯨꯕꯨ ꯎꯕꯗ ꯊꯥꯔꯣ ꯑꯗꯨ ꯑꯉꯥꯡ ꯑꯗꯨꯒꯤ ꯃꯅꯥꯛ ꯇꯝꯅ ꯈꯣꯡꯂꯩ ꯊꯨꯅ ꯆꯦꯟꯁꯤꯜꯂꯤ꯫ ꯊꯥꯔꯣꯅ ꯆꯦꯟꯁꯤꯜꯂꯤꯕꯗꯨ ꯂꯥꯟꯃꯤꯁꯤꯡꯁꯨ ꯎꯔꯝꯃꯤ꯫ ꯂꯥꯟꯃꯤ ꯃꯨꯊꯤꯅ ꯍꯥꯏꯔꯛꯏ, ꯏꯇꯥꯎ, ꯑꯍꯜ ꯅꯨꯄꯤ ꯑꯃꯗꯤ ꯆꯦꯟꯁꯤꯟꯈ꯭ꯔꯦ, ꯃꯥꯅ ꯂꯣꯏ ꯄꯨꯖꯈ꯭ꯔꯅꯤ꯫ ꯍꯜꯂꯁꯦ, ꯔꯥꯖꯀꯨꯃꯥꯔꯤꯕꯨ ꯄꯨꯈ꯭ꯔꯦ, ꯑꯩꯈꯣꯏꯁꯨ ꯆꯠꯅꯕ ꯇꯧꯔꯁꯤ꯫ ꯑꯁꯤ ꯍꯥꯏꯅꯗꯨꯅ ꯃꯈꯣꯏꯁꯨ ꯆꯠꯈꯤ꯫ ꯊꯥꯔꯣꯅ ꯑꯉꯥꯡ ꯑꯗꯨ ꯄꯝꯈꯠꯄꯤꯗꯨꯅ ꯃꯌꯨꯝꯂꯣꯝꯗ ꯂꯥꯛꯂꯤ꯫ ꯑꯗꯨꯒ ꯃꯆꯤꯟꯗꯁꯨ ꯁꯣꯜꯂꯤ, ꯑꯉꯥꯡ ꯑꯁꯤꯕꯨ ꯀꯅꯥꯒꯤ ꯃꯆꯥꯕꯨ ꯑꯣꯏꯔꯤꯒꯕ? ꯑꯁꯨꯛ ꯅꯨꯡꯁꯤꯈ꯭ꯔꯕ ꯑꯉꯥꯡ ꯑꯁꯤꯕꯨ ꯂꯪꯊꯣꯛꯄ ꯉꯝꯃꯤꯗꯀꯣ, ꯀꯌꯥꯗ ꯃꯤꯅꯨꯡꯁꯤ ꯌꯥꯎꯗ꯭ꯔꯤꯕꯅꯣ? ꯀꯅꯥꯒꯤ ꯃꯆꯥꯅꯣ ꯍꯥꯏꯗꯨꯅ ꯍꯪꯂꯒꯦ, ꯈꯨꯜ ꯑꯁꯤꯒꯤꯗꯤ ꯁꯣꯏꯗꯅ ꯑꯣꯏꯔꯝꯒꯗꯕꯗꯤ ꯃꯥꯜꯂꯤ꯫ ꯑꯁꯨꯝꯅ ꯊꯥꯔꯣꯅ ꯑꯉꯥꯡ ꯑꯃ ꯈꯨꯜꯂꯦ ꯍꯥꯏꯅ ꯈꯨꯜꯒꯤ ꯃꯤꯑꯣꯏꯁꯤꯡꯗ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯑꯉꯥꯡ ꯑꯗꯨ ꯀꯅꯥꯒꯤ ꯃꯆꯥꯅꯣ ꯈꯪꯗꯦ ꯍꯥꯏꯔꯝꯃꯤ꯫ ꯑꯉꯥꯡ ꯑꯗꯨꯒꯤ ꯃꯃꯥ ꯃꯄꯥ ꯐꯪꯗ꯭ꯔꯕꯗꯨꯗ ꯊꯥꯔꯣꯗꯨ ꯀꯔꯤ ꯇꯧꯒꯗꯕꯅꯣ ꯍꯥꯏꯕ ꯈꯪꯂꯝꯗꯦ꯫ ꯊꯪꯅꯕꯒꯤ ꯃꯧ ꯑꯃ ꯊꯥꯔꯣ ꯍꯣꯏꯗ ꯂꯥꯛꯂꯤ꯫ ꯑꯗꯨꯒ ꯊꯥꯔꯣꯗ ꯍꯥꯏꯔꯛꯏ, ꯏꯅꯦ, ꯑꯉꯥꯡꯁꯤꯒꯤ ꯃꯔꯤ ꯃꯈꯣꯡ ꯈꯪꯗ꯭ꯔꯤ ꯐꯥꯎꯕꯗꯤ ꯏꯅꯦꯒ ꯂꯩꯃꯤꯟꯅꯔꯣ꯫ ꯆꯥꯎꯕꯤ, ꯑꯩꯁꯨ ꯃꯗꯨ ꯈꯜꯂꯤꯕꯅꯤ, ꯑꯗꯨꯕꯨ ꯑꯉꯥꯡ ꯑꯁꯤꯒꯤ ꯃꯃꯥ ꯃꯄꯥ ꯊꯣꯛꯂꯛꯀꯅꯤ ꯍꯥꯏꯕꯗꯤ ꯊꯥꯖꯗ꯭ꯔꯦ꯫ ꯃꯈꯣꯏꯅ ꯑꯉꯥꯡ ꯑꯁꯤꯕꯨ ꯑꯇꯣꯞꯄꯅ ꯌꯣꯛꯂꯁꯅꯨ ꯍꯥꯏꯗꯅ ꯍꯨꯟꯗꯣꯛꯂꯝꯂꯕ ꯃꯥꯜꯂꯤ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯁꯤꯗꯒꯤ ꯊꯥꯔꯣꯅ ꯔꯥꯖꯀꯨꯃꯥꯔꯤꯕꯨ ꯌꯣꯛꯂꯝꯃꯤ꯫ ꯔꯥꯖꯀꯨꯃꯥꯔꯤꯒꯤ ꯃꯃꯤꯡꯁꯨ ꯂꯂꯩꯕꯤ ꯍꯥꯏꯅ ꯊꯣꯟꯕꯤꯔꯝꯃꯤ꯫ ꯂꯩꯁꯥꯕꯤꯁꯤꯡ ꯑꯗꯨꯁꯨ ꯂꯂꯩꯕꯤꯅ ꯊꯥꯔꯣꯒꯤ ꯃꯅꯥꯛꯇ ꯂꯩꯈꯤꯕꯗꯒꯤ ꯇꯣꯏꯅ ꯇꯣꯏꯅ ꯂꯥꯛꯂꯝꯃꯤ꯫ ꯂꯂꯩꯕꯤꯕꯨꯁꯨ ꯃꯈꯣꯏꯅ ꯂꯧꯕꯤꯔꯝꯃꯤ꯫ ꯑꯁꯣꯝꯗ ꯔꯥꯅꯤ ꯂꯩꯃꯗꯨ ꯀꯞꯇꯨꯅ ꯍꯥꯏꯔꯤ, ꯏꯅꯤꯡꯊꯧ, ꯅꯅꯥꯏ ꯅꯨꯄꯤꯁꯦ
पांगल सोली करीसु तौबा ngamloi khana aigi pamdagi sabu setuna pumiki banatro aigi sabu sina pogle haiduna pinambiri banatro ai mapamasi tadokuna chalabusu satki aigi sabu ipamda sina biyo jabudi ipamda sina biyo inintho asi haiduna phamthaduna higi kapli ningthau yai purel adu magi loina bigi mataw aduda thamoi sokna nungairamde adubu wasi khangan ba yade khanna oidaba wa hairi maharani kapkono aina nakpu kayagi matik musije hebese na khangli bana nangi kana leitre khanna nafam na minamanate toklo kaplano isamana lebak thikrabaso isamana mohsilaga loire madugi dama nang waragano kaukthokpa tamlo asi haiduna ningthau yai purelna magi loina bibu themjin birami asumna sum hokibana laleibisu pungkak chawraklami tharo amari laleibi mapanda phamdu leiri laleibina tharo de yengdun hairi abwa ngasidi isi hoi mayam laroi da jalo isi hoi na ladi aidam harau isi hoi singdo aidi nungsi laklani da nasi hoi na so isu bu yam nungsi bani hainari ngai tanjaduda chanu badi ningthi laija makhoisu lakli laijana laleibi isi hoi lae laleibi su ichi laija haiduna harauna makhoi singi manakta chensili leisabi sing adu sumangda phag ama tharaduna phamli laleibi gi masam adusu makhoina hatpiri januna tharodon sidun hairi abo singju gi maya lairibo kobi ga horibo haubani isu singbu singju janingbro ningthina janinge bo ai he urage asi haiduna ningthi du satki janu su lake haiduna ningthi gi matung inaki makhoi su singju mayan sing soiri laijana kobi du paiduna soiri lalaibina laija daire iche laija aishu singju jaga laija su noktun haire nangbu singju ja bhaigadrane morok saroidro sani ado moro hapta bisage makhoi su lalaibi gi mong du da nokli januna hoi nangi morok haparoige ko asumna harau singju du saminari numit asisu hokre ningthau yai purel amadi maharani adu laifam khuding sattuna masa matau phangjarabadi khanna lai khurami adubu masa matadi midam lakhiche maharani adudi thawai yamna wajarami maharani du umduna phamlaga leiri tanjaduda ningthau yai purel du changlai aduga maharani ni yengduna tapnai dei maharani karisu thoina khanjingano nasa soklagani aikhoi ani gisu matam lakini matam du phawbudi aikhoi ni ngai minarasi ining thau aine isanu pama ining thau gi piba ngamtre ining thau gi maharani oibada ise matik yam jatre aduna ining thau gi mapari ma piba ngam kadabi atopa lamlan bi ma thina tawrasi ining thau gi daba ai petok pangam gani asi haiduna maharani do kapli maharani karino nang naharibudu bo aina nabu kayagi matik nusi habase nak khangdabra maharani do sawgalai nusi bagira ngasi phawbada aigi phamda bharat pama thamagumna tawribase aigi signaba phawbu ko khanba ngamdaba pigliba isa adugi sakpham phawba aigi phamda uhan khidaba ija du busire haini hek haibadu bu aina thajaba ngamkatra ining thau ai budi waraubi gadu ai bapa masibu thadokduna chatlage asi haiduna maharani du sakki tawri tanjaduda ningthauna maharani gi khut adubu phaduna haire maharani aina phamdi yam lankre ai gi kan thau da wakhana nang musyo da wahali asi haiduna ningthau du pirang tapna simtharakli aduga makha tarai piklibi sadu gi saktam tho yamna pasai lairem bigam ningthi sai isadu gi saktam ubda idakta gi laptu kaningte wadu tabada maharani du kaptu nanglai ining thau ei isadu u taibang pala sine hinglibra singbudo hai piu
ꯑꯁꯤ ꯍꯥꯏꯗꯨꯅ ꯅꯤꯡꯊꯧꯒꯤ ꯃꯁꯥꯗꯨ ꯄꯥꯏꯗꯨꯅ ꯅꯣꯝꯂꯤ꯫ ꯏꯆꯥꯗꯣ ꯇꯥꯏꯕꯪꯄꯥꯟ ꯑꯁꯤꯗ ꯍꯤꯡꯂꯤ꯫ ꯑꯩꯅ ꯋꯥꯈꯜ ꯐꯗꯕ ꯉꯝꯈꯤꯗꯕꯅ ꯄꯨꯝꯅꯃꯛ ꯑꯁꯤ ꯑꯣꯏꯈꯤꯕꯅꯤ꯫ ꯏꯄꯥ ꯅꯤꯡꯊꯧꯅ ꯃꯆꯥ ꯄꯤꯕ ꯍꯥꯟꯅ ꯐꯪꯗꯨꯅ ꯅꯤꯡꯊꯧ ꯑꯣꯏꯍꯟꯕꯒꯤ ꯆꯠꯅꯕꯤꯁꯦ ꯃꯁꯤ ꯍꯥꯏꯔꯝꯕꯅ ꯑꯩꯅ ꯍꯤꯛꯇꯣꯛꯄ ꯉꯝꯈꯤꯗꯕꯅꯤ꯫ ꯑꯗꯨꯗꯤ ꯑꯩꯒꯤ ꯏꯆꯥꯗꯣ ꯍꯧꯖꯤꯛꯃꯛ ꯊꯤꯔꯨꯁꯤ꯫ ꯑꯩ ꯏꯆꯥꯒꯤ ꯁꯛꯇꯝꯗꯣ ꯎꯅꯤꯡꯕꯅ ꯂꯥꯛꯇꯛꯅꯔꯦ꯫ ꯑꯩꯕꯨ ꯏꯆꯥꯒꯤ ꯃꯅꯥꯛꯇ ꯄꯨꯕꯤꯌꯣ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯍꯥꯔꯥꯅꯤꯗꯨ ꯀꯞꯂꯤ꯫ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ꯫ ꯊꯥꯔꯣꯗꯨ ꯆꯥꯛ ꯊꯣꯡꯂꯤ꯫ ꯄꯤꯛꯂꯤꯕꯤ ꯃꯁꯨ ꯅꯨꯄꯤꯅ ꯐꯥꯟ ꯑꯃꯗ ꯐꯝꯗꯨꯅ ꯂꯩꯔꯤ꯫ ꯂꯂꯩꯕꯤꯅ ꯊꯥꯔꯣꯗ ꯌꯦꯡꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ꯫ ꯑꯕꯣꯛ, ꯑꯩꯒꯤ ꯏꯃꯥ ꯄꯥꯕꯨꯡ ꯂꯩꯇꯕ꯭ꯔꯥ? ꯊꯪꯅꯕꯒꯤ ꯇꯣꯝꯄꯣꯛ ꯍꯣꯏꯒꯤꯗꯤ ꯏꯃꯥꯁꯨ ꯂꯩ, ꯄꯥꯕꯨꯡꯁꯨ ꯂꯩ, ꯑꯗꯨꯒ ꯑꯩꯒꯤꯗꯤ ꯑꯕꯣꯛ ꯈꯛꯇ ꯂꯩ꯫ ꯊꯥꯔꯣꯗꯨ ꯃꯁꯨꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯅꯨꯡꯉꯥꯏꯇꯅ ꯃꯁꯨꯗ ꯌꯦꯡꯂꯤ꯫ ꯑꯗꯨꯕꯨ ꯅꯨꯡꯉꯥꯏꯇꯕꯗꯨ ꯂꯣꯠꯁꯤꯟꯗꯨꯅ ꯅꯣꯛꯇꯨꯅ ꯍꯥꯏꯔꯛꯏ꯫ ꯏꯁꯨꯒꯤꯁꯨ ꯏꯃꯥ ꯄꯥꯕꯨꯡ ꯂꯩꯌꯦ꯫ ꯏꯁꯨꯒꯤ ꯏꯃꯥ ꯄꯥꯕꯨꯡꯗꯣ ꯁꯦꯜ ꯇꯥꯟꯕ ꯆꯠꯈꯤ꯫ ꯃꯈꯣꯏꯅ ꯍꯜꯂꯛꯂꯕ ꯀꯥꯟꯗ ꯏꯁꯨꯒꯤ ꯉꯥꯃꯣꯛꯁꯨ ꯐꯤꯔꯣꯜ ꯐꯖꯕꯁꯨ ꯂꯥꯏꯔꯤꯕꯤꯁꯨꯅꯦ ꯃꯌꯥꯝ ꯑꯃ ꯂꯩꯔꯛꯇꯣꯏꯅꯤ꯫ ꯃꯤꯅꯅꯦ ꯏꯁꯨꯒꯤ ꯏꯃꯥ ꯄꯥꯕꯨꯡ ꯂꯩꯇꯦ ꯍꯥꯏꯔꯛꯂꯕꯗꯤ ꯁꯦꯜ ꯇꯥꯟꯕ ꯆꯠꯈꯤ ꯍꯥꯏꯌꯨꯀꯣ꯫ ꯑꯕꯣꯛ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯁꯤꯁꯨ ꯍꯧꯈ꯭ꯔꯦ꯫ ꯑꯌꯨꯛꯀꯤ ꯃꯇꯝꯅꯤ꯫ ꯃꯍꯥꯔꯥꯅꯤ ꯔꯥꯅꯤ ꯂꯩꯃꯗꯨ ꯅꯤꯡꯊꯧꯗ ꯃꯍꯥꯛꯀꯤ ꯃꯆꯥꯕꯨ ꯊꯤꯕ ꯆꯠꯁꯤ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ꯫ ꯅꯤꯡꯊꯧꯅ ꯂꯥꯟꯃꯤꯁꯤꯡꯕꯨ ꯀꯧꯁꯤꯟꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯂꯥꯟꯃꯤꯁꯤꯡ, ꯑꯩꯒꯤ ꯏꯆꯥ ꯔꯥꯖꯀꯨꯃꯥꯔꯤꯕꯨ ꯑꯩꯅ ꯁꯤꯟꯅꯈꯤꯕ ꯂꯥꯟꯃꯤꯗꯨ ꯀꯔꯝꯕꯅꯣ? ꯃꯨꯊꯤꯗꯨ ꯊꯣꯛꯂꯛꯇꯨꯅ ꯍꯥꯏꯔꯛꯏ꯫ ꯑꯩꯅꯤ ꯅꯤꯡꯊꯧ꯫ ꯑꯗꯨ ꯅꯤꯡꯊꯧ ꯔꯥꯖꯀꯨꯃꯥꯔꯤꯗꯤ ꯑꯍꯜ ꯑꯃꯅ ꯌꯣꯛꯈ꯭ꯔꯦ꯫ ꯊꯪꯅꯕ ꯈꯨꯜ ꯑꯁꯤꯒꯤ ꯑꯍꯜꯅꯤ꯫ ꯃꯐꯝ ꯑꯗꯨꯗ ꯍꯧꯖꯤꯛꯃꯛ ꯆꯠꯅꯕ ꯇꯧꯁꯤ꯫ ꯑꯗꯨꯕꯨ ꯅꯤꯡꯊꯧ ꯑꯍꯜꯗꯨꯒꯤ ꯃꯌꯨꯝꯃꯛꯇꯤ ꯈꯪꯖꯗꯦ꯫ ꯌꯥꯔꯦ, ꯃꯐꯝ ꯑꯗꯨꯕꯨ ꯈꯪꯂꯕꯗꯤ ꯐꯪꯅꯕ ꯊꯤꯔꯒꯗꯕꯅꯤ꯫ ꯑꯁꯤ ꯍꯥꯏꯅꯗꯨꯅ ꯃꯈꯣꯏꯁꯨ ꯊꯪꯅꯕ ꯈꯨꯜ ꯇꯝꯅ ꯂꯥꯛꯂꯤ꯫ ꯌꯧꯔꯕ ꯀꯥꯟꯗ ꯂꯥꯟꯃꯤꯁꯤꯡꯅ ꯌꯨꯝ ꯈꯨꯗꯤꯡ ꯆꯪꯗꯨꯅ ꯍꯪꯂꯤ꯫ ꯂꯥꯟꯃꯤ ꯑꯃꯅ ꯑꯍꯟ ꯃꯧ ꯑꯃꯗ ꯍꯪꯂꯤ꯫ ꯏꯗꯣꯟ, ꯀꯔꯤꯒꯨꯝꯕ ꯑꯝꯇ ꯍꯪꯖꯒꯦ꯫ ꯏꯕꯨꯡꯉꯣ ꯂꯥꯟꯃꯤ, ꯅꯈꯣꯏ ꯃꯌꯥꯝ ꯂꯥꯛꯄꯕꯨ ꯀꯔꯤ ꯂꯩꯔꯕꯒꯦ? ꯅꯈꯣꯏꯅ ꯍꯪꯅꯤꯡꯕꯗꯣ ꯍꯦꯛꯇ ꯍꯪꯉꯨ꯫ ꯏꯗꯣꯟ ꯍꯣꯏꯒꯤ ꯈꯨꯜ ꯑꯁꯤꯗ ꯑꯍꯜ ꯑꯣꯏꯔꯕꯤ ꯑꯃꯅ ꯈꯨꯜ ꯑꯁꯤꯗꯒꯤ ꯑꯉꯥꯡ ꯈꯨꯟꯈꯤꯕ ꯌꯥꯎꯕ꯭ꯔꯥ? ꯑꯍꯟ ꯑꯗꯨ ꯉꯥꯏꯍꯥꯛ ꯋꯥꯈꯜ ꯈꯜꯂꯤ꯫ ꯑꯗꯨꯒ ꯍꯥꯏꯔꯛꯏ꯫ ꯏꯕꯨꯡꯉꯣ ꯂꯥꯟꯃꯤ, ꯑꯩꯈꯣꯏꯒꯤ ꯂꯩꯀꯥꯏ ꯈꯨꯜ ꯑꯁꯤꯗꯗꯤ ꯑꯗꯨꯒꯨꯝꯕ ꯄꯥꯎꯗꯤ ꯇꯥꯈꯤꯗꯦ꯫ ꯑꯗꯨꯕꯨ ꯃꯊꯛ ꯂꯩꯀꯥꯏꯗꯗꯤ ꯈꯔ ꯀꯨꯏꯔꯕꯒꯤ ꯃꯃꯥꯡꯗ ꯑꯃꯗꯤ ꯇꯥꯈꯤꯕꯒꯨꯝ꯫ ꯑꯣ ꯏꯗꯣꯟ, ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ꯫ ꯑꯗꯨꯗꯤ ꯑꯩꯈꯣꯏꯁꯨ ꯃꯊꯛ ꯂꯩꯀꯥꯏꯗ ꯆꯠꯂꯨꯈꯤꯒꯦ꯫ ꯅꯤꯡꯊꯧꯒ ꯃꯍꯥꯔꯥꯅꯤꯒꯗꯤ ꯂꯝꯕꯤꯗ ꯉꯥꯏꯗꯨꯅ ꯂꯩꯔꯤ꯫ ꯂꯥꯟꯃꯤ ꯑꯗꯨꯗ ꯅꯤꯡꯊꯧꯅ ꯍꯪꯂꯛꯏ꯫ ꯂꯥꯟꯃꯤꯁꯤꯡ, ꯀꯔꯤ ꯍꯥꯏꯔꯛꯒꯦ? ꯅꯤꯡꯊꯧ, ꯃꯊꯛ ꯂꯩꯀꯥꯏꯗꯅꯦ ꯍꯥꯏ꯫ ꯑꯗꯨꯅ ꯃꯊꯛ ꯂꯩꯀꯥꯏ ꯇꯝꯅ ꯆꯠꯂꯁꯤ꯫ ꯑꯁꯨꯝꯅ ꯃꯈꯣꯏꯁꯨ ꯃꯊꯛ ꯂꯩꯀꯥꯏ ꯇꯝꯅ ꯆꯠꯂꯤ꯫ ꯃꯍꯥꯔꯥꯅꯤ ꯑꯗꯨꯗꯤ ꯃꯆꯥꯕꯨ ꯎꯖꯔꯅꯤ ꯈꯜꯂꯨꯕꯗ ꯄꯨꯛꯅꯤꯡ ꯑꯗꯨ ꯇꯅꯤꯛ ꯇꯅꯤꯛꯂꯤ꯫ ꯑꯁꯨꯝꯅ ꯁꯨꯝ ꯂꯥꯛꯄꯅ ꯃꯊꯛ ꯂꯩꯀꯥꯏ ꯌꯧꯔꯛꯂꯝꯃꯤ꯫ ꯂꯩꯀꯥꯏ ꯑꯗꯨ ꯂꯩꯔꯝꯕ ꯑꯍꯜ ꯅꯨꯄꯥ ꯑꯃꯗ ꯂꯥꯟꯃꯤ ꯑꯃꯗ ꯍꯪꯂꯤ꯫ ꯈꯨꯔꯥ, ꯀꯔꯤꯒꯨꯝꯕ ꯑꯝꯇ ꯍꯪꯖꯒꯦ꯫ ꯑꯍꯜ ꯑꯗꯨ ꯅꯤꯡꯊꯧ ꯎꯕꯗ ꯀꯔꯤ ꯂꯩꯔꯕꯅꯣ ꯍꯥꯏꯅ ꯈꯟꯖꯩ꯫ ꯈꯨꯔꯥ, ꯁ꯭ꯋꯥꯏꯗ ꯑꯍꯜ ꯑꯃꯅ ꯑꯉꯥꯡ ꯅꯨꯄꯤ ꯃꯆꯥ ꯑꯃꯒ ꯈꯨꯟꯕꯤꯈꯤꯕ ꯂꯩꯕ꯭ꯔꯥ? ꯑꯍꯜ ꯑꯗꯨ ꯑꯉꯥꯡꯒꯤ ꯃꯃꯥ ꯃꯄꯥ ꯂꯥꯛꯂꯕ꯭ꯔꯥ ꯈꯟꯅ ꯋꯥꯗꯨ ꯍꯥꯏꯗꯣꯛꯅꯤꯡꯂꯝꯗꯦ꯫ ꯃꯍꯥꯛꯅ ꯈꯟꯖꯥꯅꯔꯤꯕꯁꯤꯒꯤ ꯃꯔꯝꯗꯤ ꯊꯥꯔꯣꯅ ꯑꯉꯥꯡ ꯑꯗꯨꯕꯨ ꯃꯁꯨꯗꯧꯅ ꯂꯨꯅ ꯇꯧꯖꯕꯒꯤꯅꯤ꯫ ꯂꯥꯟꯃꯤꯗꯨꯅ ꯑꯍꯜꯗꯨꯒꯤ ꯃꯑꯣꯡꯗꯨ ꯈꯪꯂꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯈꯨꯔꯥ, ꯂꯥꯟꯅ ꯈꯟꯕꯤꯒꯅꯨ꯫ ꯑꯩꯈꯣꯏꯅ ꯂꯥꯛꯂꯤꯕꯁꯤꯒꯤ ꯃꯔꯝꯗꯤ ꯑꯉꯥꯡ ꯑꯗꯨꯒꯤꯗꯃꯛ ꯆꯥꯅ ꯊꯛꯅꯕ ꯃꯇꯦꯡ ꯄꯥꯡꯒꯦ ꯍꯥꯏꯅ ꯂꯥꯛꯆꯕꯅꯤ꯫ ꯋꯥꯗꯨ ꯇꯥꯕꯗ ꯑꯍꯜ ꯑꯗꯨꯅ ꯊꯥꯔꯣ ꯍꯣꯏꯒꯤ ꯌꯨꯝ ꯑꯗꯨꯕꯨ ꯇꯥꯛꯄꯤꯔꯝꯃꯤ꯫ ꯃꯈꯣꯏꯁꯨ ꯊꯥꯔꯣ ꯍꯣꯏꯒꯤ ꯌꯨꯝ ꯇꯝꯅ ꯂꯥꯛꯂꯤ꯫ ꯄꯤꯛꯂꯤꯕꯤ ꯂꯂꯩꯕꯤ ꯑꯗꯨ ꯃꯄꯥꯟꯗ ꯐꯛ ꯑꯃꯗ ꯐꯝꯗꯨꯅ ꯂꯥꯏ ꯐꯗꯤꯕꯤ ꯁꯥꯟꯅꯔꯒ ꯂꯩꯔꯝꯕꯅꯤ꯫ ꯌꯨꯝ ꯑꯗꯨꯕꯨ ꯌꯧꯕꯗ ꯃꯍꯥꯔꯥꯅꯤꯗꯨ ꯆꯦꯟꯁꯤꯜꯂꯛꯂꯤ꯫ ꯇꯧꯔꯤꯕ ꯃꯇꯧ ꯑꯗꯨꯗ ꯂꯂꯩꯕꯤꯗꯨ ꯀꯔꯤꯅꯣ ꯈꯟꯅ ꯄꯥꯈꯠꯆꯩ꯫ ꯂꯂꯩꯕꯤꯗꯨ ꯏꯃꯨꯡꯗ ꯃꯕꯣꯛꯀꯤ ꯃꯅꯥꯛꯇ ꯆꯪꯂꯛꯏ꯫ ꯑꯗꯨꯒ ꯍꯥꯏꯔꯛꯏ꯫ ꯑꯕꯣꯛ, ꯃꯄꯥꯟꯗ ꯃꯤ ꯂꯥꯛꯍꯧꯋꯦ꯫ ꯅꯨꯄꯤꯁꯨ ꯅꯨꯄꯥꯁꯨ ꯃꯌꯥꯝ ꯑꯃꯅꯦ, ꯐꯤꯖꯣꯟꯒꯁꯨ ꯌꯥꯝꯅ ꯅꯥꯜꯂꯦ꯫ ꯅꯨꯄꯤꯗꯣ ꯁꯅꯥꯁꯨ ꯃꯌꯥꯝ ꯑꯃ ꯁꯤꯌꯦꯉꯣ꯫ ꯏꯕꯣꯛ, ꯑꯩꯈꯣꯏ ꯑꯕꯣꯛꯁꯤ ꯎꯅꯕ ꯂꯥꯛꯄ ꯃꯥꯜꯂꯦ꯫ ꯊꯣꯛꯂꯛꯑꯣ ꯑꯕꯣꯛ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯕꯣꯛꯀꯤ ꯃꯈꯨꯠ ꯑꯗꯨ ꯆꯤꯡꯗꯨꯅ ꯄꯨꯊꯣꯔꯛꯏ꯫ ꯅꯤꯡꯊꯧ ꯑꯃꯗꯤ ꯃꯍꯥꯔꯥꯅꯤꯁꯨ ꯃꯆꯥꯕꯨ ꯎꯅꯤꯡꯕꯅ ꯆꯦꯟꯁꯤꯟꯈꯤꯕ ꯃꯆꯥꯕꯨ ꯉꯥꯏꯔꯤ꯫ ꯂꯂꯩꯕꯤ ꯊꯣꯛꯂꯛꯄ ꯎꯕꯗ ꯃꯍꯥꯔꯥꯅꯤꯗꯨ ꯃꯆꯥꯒꯤ ꯃꯅꯥꯛꯇ ꯆꯦꯟꯁꯤꯟꯗꯨꯅ ꯀꯣꯟꯁꯤꯜꯂꯤ꯫ ꯂꯂꯩꯕꯤꯗꯨ ꯍꯩꯅꯗ꯭ꯔꯗꯨꯅ ꯃꯍꯥꯔꯥꯅꯤꯕꯨ ꯏꯟꯊꯣꯛꯂꯤ꯫ ꯅꯤꯡꯊꯧ ꯑꯗꯨ ꯊꯥꯔꯣꯕꯨ ꯎꯕꯗ ꯉꯛꯄꯅ ꯂꯣꯏꯔꯦ꯫ ꯃꯄꯤ ꯏꯔꯥꯁꯨ ꯇꯞꯅ ꯁꯤꯟꯊꯔꯛꯏ꯫ ꯃꯍꯥꯔꯥꯅꯤꯅ ꯊꯥꯔꯣꯗ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯏꯃꯥ, ꯅꯍꯥꯛꯅ ꯑꯩꯒꯤ ꯏꯆꯥꯁꯤꯕꯨ
ꯆꯦꯛꯁꯤꯟꯅ ꯁꯦꯟꯅꯕꯤꯔꯝꯂꯦ ꯑꯩꯒꯤ ꯏꯆꯥꯕꯨ ꯑꯩꯒꯤ ꯐꯝꯗ ꯁꯤꯟꯅꯕꯤꯔꯨ ꯅꯆꯥꯒꯤ ꯑꯋꯥꯕꯁꯦ ꯑꯃꯨꯛꯇꯪ ꯏꯃꯥꯅ ꯀꯣꯛꯍꯟꯕꯤꯌꯨ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯍꯥꯔꯥꯅꯤꯗꯨ ꯀꯞꯂꯤ ꯊꯔꯣꯁꯨ ꯃꯁꯨꯕꯨ ꯀꯣꯟꯗꯨꯅ ꯍꯥꯏꯔꯛꯏ ꯃꯍꯥꯔꯥꯅꯤ ꯏꯕꯦꯝꯃ ꯅꯍꯥꯛꯅ ꯋꯥꯔꯝꯒꯗꯕꯗꯣ ꯏꯃꯥꯁꯨ ꯈꯪꯏ ꯅꯃꯥ ꯑꯩꯅ ꯍꯤꯡꯗꯅ ꯀꯌꯥꯝ ꯀꯨꯏꯅꯕꯨ ꯍꯤꯡꯒꯅꯤ ꯏꯁꯨ ꯑꯁꯤꯕꯨ ꯅꯈꯣꯏꯒꯤ ꯃꯅꯥꯛꯇ ꯍꯔꯥꯎꯅ ꯂꯩꯈꯤꯕꯗꯣ ꯃꯗꯨꯅ ꯍꯦꯟꯅ ꯐꯩ ꯑꯗꯨꯕꯨ ꯅꯈꯣꯏꯅ ꯍꯦꯛ ꯄꯣꯛꯆꯕ ꯄꯤꯛꯂꯤꯕꯤ ꯏꯁꯨ ꯑꯁꯤꯕꯨ ꯅꯈꯣꯏꯅ ꯃꯤꯅꯨꯡꯁꯤ ꯌꯥꯎꯗꯅ ꯍꯨꯟꯗꯣꯛꯇꯨꯅ ꯊꯝꯂꯝꯕꯗꯨꯒꯤꯗꯃꯛꯇꯗꯤ ꯑꯩꯅ ꯋꯥꯔꯧꯏ ꯅꯤꯡꯊꯧꯅ ꯍꯥꯏꯔꯛꯏ ꯏꯃꯥ ꯄꯨꯝꯅꯃꯛꯁꯦ ꯑꯩꯅ ꯋꯥꯈꯜ ꯐꯗꯕ ꯉꯝꯈꯤꯗꯕꯗꯒꯤ ꯊꯣꯛꯂꯤꯕ ꯉꯥꯛꯇꯅꯤ ꯅꯆꯥꯕꯨ ꯉꯥꯛꯄꯤꯌꯨ ꯑꯁꯤ ꯍꯥꯏꯗꯨꯅ ꯅꯤꯡꯊꯧ ꯑꯗꯨ ꯊꯃꯣꯏ ꯁꯣꯛꯅ ꯀꯞꯂꯛꯏ ꯅꯤꯡꯊꯧꯅ ꯑꯗꯨꯛ ꯊꯃꯣꯏ ꯁꯣꯛꯅ ꯍꯥꯏꯖꯔꯛꯄꯗꯨꯗ ꯃꯍꯥꯔꯥꯅꯤꯗꯨ ꯈꯔ ꯉꯛꯆꯩ ꯐꯅ ꯋꯥꯔꯕꯁꯨ ꯃꯍꯥꯛ ꯑꯗꯨꯝꯅ ꯑꯃꯨꯛꯇ ꯀꯞꯂꯛꯈꯤꯗ꯭ꯔꯤ ꯑꯗꯨꯅ ꯉꯛꯂꯤꯕꯅꯤ ꯃꯍꯥꯔꯥꯅꯤꯅ ꯃꯆꯥꯗ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯏ ꯏꯆꯥ ꯊꯣꯏꯕꯤ ꯑꯩꯁꯦ ꯅꯪꯒꯤ ꯏꯃꯥꯅꯤ ꯏꯃꯥꯒꯤ ꯃꯅꯥꯛꯇ ꯂꯥꯛꯎ ꯇꯜꯂꯤ ꯑꯩꯒꯤ ꯏꯃꯥꯗꯤ ꯑꯗꯨꯝꯅ ꯀꯩꯁꯨ ꯐꯤꯔꯣꯜ ꯐꯖꯕ ꯁꯦꯠꯂꯣꯏ ꯑꯗꯨꯒ ꯑꯩꯒꯤ ꯏꯃꯥꯗꯤ ꯃꯍꯥꯔꯥꯅꯤꯁꯨ ꯅꯠꯇꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯕꯣꯛꯇ ꯀꯣꯟꯁꯤꯜꯂꯤ ꯊꯔꯣꯅ ꯃꯁꯨ ꯅꯨꯄꯤꯗ ꯌꯦꯡꯗꯨꯅ ꯇꯞꯅ ꯍꯥꯏꯔꯛꯏ ꯑꯕꯣꯛꯀꯤ ꯁꯨꯁꯨ ꯃꯥꯡꯗ ꯂꯦꯞꯂꯤꯕ ꯅꯤꯡꯊꯧꯒ ꯃꯍꯥꯔꯥꯅꯤꯒꯁꯦ ꯏꯁꯨꯕꯨ ꯄꯣꯛꯄꯤꯕ ꯏꯃꯥꯒ ꯄꯥꯕꯨꯡꯒꯅꯤ ꯑꯕꯣꯛꯅ ꯅꯍꯥꯟꯃꯨꯛ ꯍꯥꯏꯗ꯭ꯔꯥ ꯏꯁꯨꯒꯤ ꯏꯃꯥ ꯄꯥꯕꯨꯡꯗꯣ ꯁꯦꯜ ꯇꯥꯟꯕ ꯆꯠꯈꯤ ꯁꯦꯜ ꯃꯌꯥꯝ ꯑꯃ ꯄꯨꯔꯛꯀꯅꯤ ꯍꯥꯏꯗꯅ ꯑꯗꯨꯅꯅꯦ ꯁꯦꯜ ꯃꯌꯥꯝ ꯁꯅꯥ ꯃꯌꯥꯝ ꯄꯨꯔꯛꯏꯅꯤ ꯑꯗꯨꯒ ꯅꯤꯡꯊꯧꯁꯨ ꯑꯣꯏꯔꯛꯏꯕ ꯑꯗꯨꯝꯅ ꯃꯕꯣꯡꯅ ꯍꯥꯏꯔꯛꯂꯕꯗ ꯂꯂꯩꯕꯤꯅ ꯃꯃꯥꯕꯨ ꯀꯧꯔꯛꯏ ꯏꯃꯥ ꯄꯥꯕꯨꯡ ꯅꯤꯡꯊꯧꯒ ꯃꯍꯥꯔꯥꯅꯤꯒꯗꯨ ꯃꯆꯥꯕꯨ ꯄꯝꯗꯨꯅ ꯆꯨꯞꯄꯤꯔꯝꯃꯤ ꯅꯤꯡꯊꯧꯅ ꯍꯧꯅ ꯏꯆꯥ ꯊꯣꯏꯕꯤ ꯏꯄꯥ ꯂꯥꯜꯂꯤ ꯑꯩꯈꯣꯏꯒꯤ ꯏꯔꯛꯇꯒꯤ ꯏꯆꯥꯕꯨ ꯑꯃꯨꯛ ꯍꯟꯅ ꯂꯥꯞꯇꯨꯅ ꯊꯝꯂꯔꯣꯏ ꯏꯆꯥꯕꯨ ꯂꯥꯞꯍꯟꯈ꯭ꯔꯔꯣꯏ ꯅꯤꯡꯊꯧ ꯑꯃꯗꯤ ꯃꯍꯥꯔꯥꯅꯤꯒꯤ ꯃꯇꯧ ꯑꯗꯨꯗ ꯊꯔꯣꯗꯨ ꯅꯨꯡꯁꯤꯅ ꯌꯦꯡꯂꯤ ꯊꯔꯣꯗꯨ ꯂꯂꯩꯕꯤꯗ ꯍꯥꯏꯔꯛꯏ ꯅꯍꯥꯛ ꯉꯁꯤꯗꯒꯤ ꯏꯃꯥ ꯄꯥꯕꯨꯡꯒꯤ ꯃꯅꯥꯛꯇ ꯂꯩꯔꯨꯔꯣꯀꯣ ꯑꯕꯣꯛꯁꯨ ꯏꯁꯨꯒꯤ ꯃꯅꯥꯛꯇ ꯇꯣꯏꯅ ꯂꯥꯛꯀꯅꯤꯗ ꯏꯕꯣꯛꯁꯨ ꯆꯠꯈ꯭ꯔꯁꯤ ꯏꯕꯣꯛ ꯑꯕꯣꯛ ꯎꯗ꯭ꯔꯗꯤ ꯑꯩꯗꯤ ꯋꯥꯅꯤ ꯊꯔꯣꯗꯨ ꯀꯞꯇꯨꯅ ꯍꯥꯏꯔꯛꯏ ꯑꯕꯣꯛꯁꯨ ꯇꯣꯏꯅ ꯂꯥꯛꯀꯅꯤꯌꯦ ꯑꯕꯣꯛ ꯍꯌꯦꯡ ꯁꯣꯏꯗꯅ ꯂꯥꯛꯀꯦ ꯏꯁꯨꯒꯤ ꯃꯅꯥꯛꯇ ꯋꯥꯗꯨ ꯇꯥꯕꯗ ꯂꯂꯩꯕꯤꯁꯨ ꯍꯥꯏꯔꯛꯏ ꯍꯌꯦꯡ ꯁꯣꯏꯗꯅ ꯏꯕꯣꯛ ꯅꯪ ꯂꯥꯛꯎꯀꯣ ꯊꯔꯣꯗꯨ ꯃꯁꯨꯒꯤ ꯃꯇꯧꯗꯨ ꯌꯦꯡꯕ ꯉꯝꯗ꯭ꯔꯗꯨꯅ ꯀꯞꯇꯨꯅ ꯏꯃꯨꯡꯗ ꯆꯪꯈꯤꯒꯦ ꯇꯧꯔꯤ ꯇꯥꯟꯖꯥꯗꯨꯗ ꯅꯤꯡꯊꯧꯅ ꯀꯧꯔꯛꯏ ꯏꯃꯥ ꯅꯆꯥ ꯑꯩꯕꯨ ꯈꯪꯕꯤꯗ꯭ꯔꯕ꯭ꯔꯥ ꯑꯩꯅ ꯏꯃꯥꯕꯨ ꯊꯤꯔꯕꯁꯨ ꯅꯣꯡꯃꯇ ꯐꯪꯈꯤꯗꯦ ꯏꯃꯥꯕꯨ ꯎꯔꯕꯁꯤꯗꯗꯤ ꯏꯃꯥꯅ ꯃꯆꯥ ꯑꯩꯕꯨꯗꯤ ꯈꯪꯕꯤꯕ ꯉꯝꯗ꯭ꯔꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯅꯤꯡꯊꯧ ꯑꯗꯨ ꯀꯞꯂꯤ ꯃꯍꯥꯔꯥꯅꯤꯁꯨ ꯅꯤꯡꯊꯧꯒꯤ ꯋꯥꯗꯨꯗ ꯏꯪꯉꯛꯂꯤ ꯊꯔꯣꯗꯨ ꯅꯤꯡꯊꯧꯒꯤ ꯃꯅꯥꯛꯇ ꯇꯞꯅ ꯆꯪꯁꯤꯜꯂꯛꯏ ꯑꯗꯨꯒ ꯍꯥꯏꯔꯛꯏ ꯀꯔꯤꯅꯣ ꯅꯍꯥꯛꯅ ꯍꯧꯖꯤꯛ ꯍꯥꯏꯔꯤꯕꯗꯣ ꯑꯃꯨꯛꯀ ꯍꯥꯏꯌꯣ ꯑꯃꯨꯛꯇꯒ ꯍꯥꯏꯌꯣ ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯔꯣꯗꯨ ꯀꯞꯂꯤ ꯏꯃꯥ ꯑꯩꯅꯤ ꯅꯍꯥꯛꯅ ꯍꯨꯟꯗꯣꯛꯄꯤꯔꯝꯂꯕ ꯅꯆꯥ ꯌꯥꯏꯄꯨꯔꯦꯜꯅꯤ ꯑꯩꯕꯨ ꯈꯪꯕꯤꯗ꯭ꯔꯕ꯭ꯔꯥ ꯏꯃꯥ ꯊꯔꯣꯗꯨ ꯋꯥꯗꯨ ꯇꯥꯕꯗ ꯃꯆꯥꯕꯨ ꯆꯦꯠꯅ ꯀꯣꯟꯁꯤꯟꯖꯗꯨꯅ ꯍꯦꯛ ꯀꯞꯂꯛꯏ ꯏꯃꯥꯒꯤ ꯌꯥꯏꯄꯨꯔꯦꯜ ꯏꯃꯥꯅ ꯅꯍꯥꯛꯀ ꯂꯥꯞꯅꯕ ꯃꯇꯝꯗ ꯑꯩꯅ ꯀꯌꯥꯒꯤ ꯃꯇꯤꯛ ꯋꯥꯈꯤꯕ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯏꯆꯥꯕꯨ ꯎꯕ ꯐꯪꯂꯦ ꯏꯃꯥ ꯄꯦꯜꯂꯦ ꯏꯆꯥꯕꯨ ꯏꯃꯥꯅ ꯍꯨꯟꯗꯣꯛꯂꯝꯃꯤ ꯍꯥꯏꯗꯅ 이마부 와라우가누고 이사부 이타농 시다기 농시 농시나 람난 기분에 이사부 타동 나로예 ꯑꯁꯤ ꯍꯥꯏꯗꯨꯅ ꯀꯞꯂꯤ ꯊꯔꯣꯅ ꯃꯈꯥ ꯇꯥꯔꯛꯏ ꯅꯍꯥꯛꯀꯤ ꯅꯆꯦ ꯑꯃ ꯂꯩꯔꯝꯃꯤ ꯑꯗꯨꯕꯨ ꯅꯄꯥ ꯅꯤꯡꯊꯧꯅ ꯃꯤꯇꯣꯞꯇ ꯌꯣꯛꯍꯟꯈꯤ ꯃꯗꯨꯒꯤ ꯃꯔꯝꯗꯒꯤ ꯅꯍꯥꯛ ꯄꯣꯛꯂꯕ ꯃꯇꯝ ꯑꯗꯨꯗ ꯏꯃꯥꯅ ꯅꯍꯥꯛꯄꯨ ꯍꯨꯟꯗꯣꯛꯇꯨꯅ ꯊꯝꯂꯝꯕꯅꯤ ꯏꯃꯥ ꯑꯩ ꯀꯩꯁꯨ ꯈꯟꯗ꯭ꯔꯦ ꯍꯧꯈ꯭ꯔꯕꯗꯤ ꯍꯧꯈ꯭ꯔꯦ ꯇꯣꯛꯂꯣ ꯀꯞꯂꯅꯨ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯃꯥꯒꯤ ꯄꯤꯗꯨꯕꯨ ꯇꯩꯊꯣꯛꯄꯤꯔꯤ ꯃꯍꯥꯔꯥꯅꯤꯁꯨ ꯀꯞꯂꯝꯕꯅꯤ ꯃꯄꯤꯗꯨ ꯇꯩꯊꯣꯛꯇꯨꯅ ꯅꯣꯛꯐꯦꯠ ꯇꯧꯅ ꯍꯥꯏꯔꯛꯏ 이마 이소나 랍나우르바 이코이 뿜바 갱나한비리 시데기리 아이코이 뿐나 똥가이나 레이러시 아숨나 마코이 뿜바 몽독 미나리 마코이수 짜나바 하이드나 톨레이 마코이 사타우레 하이바 파와도 닝티 아마디 사누 라이자 마코이수 따람이 마코이수 아복 타로기 임 땀나 셀레이 타로 호이도 짜나바 따우람이 마코이수 타로기 마낙다 센실리
ꯆꯅꯨꯅ ꯁꯣꯔ ꯊꯕꯦꯠ ꯊꯕꯦꯠ ꯍꯣꯟꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯑꯕꯣꯛ, ꯅꯈꯣꯏ ꯆꯠꯂꯅꯤ ꯍꯥꯏꯁꯤ ꯆꯨꯝꯕ꯭ꯔꯣ? ꯑꯁꯤ ꯍꯥꯏꯗꯨꯅ ꯆꯅꯨꯗꯨ ꯀꯞꯂꯛꯏ꯫ ꯏꯁꯨ ꯅꯨꯄꯤ ꯀꯞꯀꯅꯨ, ꯑꯕꯣꯛ ꯍꯣꯏꯁꯨ ꯃꯐꯝ ꯑꯁꯤꯗ ꯇꯣꯏꯅ ꯇꯣꯏꯅ ꯂꯥꯛꯀꯅꯤꯌꯦ꯫ ꯇꯥꯟꯖꯥꯗꯨꯗ ꯂꯂꯩꯕꯤꯁꯨ ꯃꯆꯦꯁꯤꯡꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯏ꯫ ꯂꯥꯏꯖꯅ ꯂꯂꯩꯕꯤꯕꯨ ꯄꯝꯈꯠꯄꯤꯔꯤ꯫ ꯂꯂꯩꯕꯤꯅ ꯂꯥꯏꯖꯗ ꯍꯥꯏꯔꯛꯏ꯫ ꯏꯆꯦ ꯂꯥꯏꯖ, ꯑꯩꯈꯣꯏ ꯀꯣꯅꯨꯡꯗ ꯆꯠꯂꯅꯤ꯫ ꯂꯥꯏꯖꯅ ꯀꯞꯇꯨꯅ ꯍꯥꯏꯔꯛꯏ꯫ ꯂꯂꯩꯕꯤ, ꯅꯪ ꯑꯩꯈꯣꯏꯕꯨ ꯎꯗꯕꯗ ꯂꯩꯕ ꯉꯝꯒꯗ꯭ꯔꯥ? ꯑꯩꯈꯣꯏꯗꯤ ꯂꯂꯩꯕꯤ ꯅꯪꯒ ꯑꯕꯣꯛꯀ ꯎꯗꯕꯗ ꯂꯩꯕ ꯉꯝꯃꯣꯏꯌꯦ꯫ ꯏꯆꯦ ꯂꯥꯏꯖ, ꯏꯆꯦ ꯆꯅꯨ, ꯏꯆꯦ ꯅꯤꯡꯊꯤ, ꯀꯞꯀꯅꯨ, ꯅꯈꯣꯏꯁꯨ ꯆꯠꯈ꯭ꯔꯁꯤ꯫ ꯇꯥꯟꯖꯥꯗꯨꯗ ꯄꯥꯔꯤ ꯀꯧꯕ ꯂꯥꯟꯃꯤ ꯑꯃꯅ ꯆꯤꯡꯈꯩꯗ ꯍꯥꯏꯔꯛꯏ꯫ ꯑꯁ ꯏꯇꯥ, ꯂꯥꯏꯖꯁꯦ ꯃꯁꯛ ꯈꯨꯐꯖꯁꯤ ꯌꯦꯡꯉꯨ, ꯑꯩꯗꯤ ꯃꯥꯕꯨ ꯄꯨꯔ ꯆꯠꯅꯤꯡꯉꯦꯗ꯫ ꯑꯉꯥꯡꯁꯤꯒꯤ ꯃꯇꯧꯁꯤꯁꯨ ꯌꯦꯡꯕ ꯉꯝꯗ꯭ꯔꯦꯗ꯫ ꯏꯀꯥꯏꯒꯤ ꯊꯥꯗꯣꯛꯑꯒ ꯍꯦꯛꯇ ꯆꯠꯈ꯭ꯔꯁꯦꯅ ꯑꯩꯗꯤ ꯍꯥꯏꯔꯒ ꯈꯜꯂꯤ꯫ ꯂꯥꯟꯃꯤ ꯆꯤꯡꯈꯩꯅ ꯍꯥꯏꯔꯛꯏ꯫ ꯑꯁ, ꯅꯪꯗꯤ ꯌꯥꯝ ꯁꯤꯡꯕꯩ ꯋꯥꯅꯤꯅꯦ꯫ ꯑꯩꯁꯨ ꯉꯁꯥꯏꯗꯒꯤ ꯆꯅꯨ ꯀꯧꯕꯤꯁꯦ ꯑꯁꯤꯗꯅ ꯌꯦꯡꯉꯤꯁꯤ꯫ ꯃꯈꯣꯏꯁꯦ ꯂꯣꯏꯅ ꯐꯖꯩ, ꯑꯗꯨꯕꯨ ꯑꯩꯒꯤ ꯊꯃꯣꯏꯅ ꯈꯣꯏꯗꯥꯕꯗꯤ ꯆꯅꯨꯁꯦ ꯑꯁꯤꯅꯤ꯫ ꯑꯩꯁꯨ ꯑꯗꯨ ꯑꯗꯥ ꯈꯪꯗꯦ, ꯃꯥꯕꯨ ꯄꯨꯔ ꯆꯠꯂꯅꯤ꯫ ꯅꯥꯀꯟꯗꯒꯤ ꯂꯥꯟꯃꯤ ꯀꯣꯔꯧꯅ ꯍꯥꯏꯔꯛꯏ꯫ ꯑꯩꯁꯨ ꯊꯃꯣꯏ ꯄꯥꯜꯂꯤꯀꯣ, ꯅꯈꯣꯏ ꯈꯛꯇ ꯊꯃꯣꯏ ꯌꯥꯎꯕ ꯅꯠꯇꯦꯀꯣ꯫ ꯑꯩꯁꯨ ꯅꯤꯡꯊꯤꯕꯤꯁꯦ ꯄꯨꯗꯅꯗꯤ ꯆꯠꯂꯔꯣꯏ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏꯗꯨ ꯅꯤꯡꯊꯤꯕꯤꯒꯤ ꯃꯅꯥꯛ ꯇꯝꯅ ꯆꯪꯂꯛꯏ꯫ ꯄꯥꯔꯤꯅ ꯍꯥꯏꯔꯛꯏ꯫ ꯅꯈꯣꯏꯕꯨ ꯑꯗꯨꯃꯥꯏꯅ ꯁꯨꯝ ꯀꯞꯂꯒ ꯂꯩꯔꯒꯦ ꯍꯥꯏꯔꯤꯕ꯭ꯔꯣ? ꯑꯉꯥꯡꯁꯤꯁꯨ ꯀꯞꯇꯅꯕ ꯆꯠꯈ꯭ꯔꯁꯤ, ꯑꯩꯈꯣꯏꯁꯨ ꯄꯥꯈꯪꯅꯤꯗ꯫ ꯋꯥꯗꯨ ꯇꯥꯕꯗ ꯆꯅꯨ ꯑꯃꯗꯤ ꯅꯤꯡꯊꯤ ꯂꯥꯏꯖꯗꯨ ꯅꯣꯛꯂꯤ꯫ ꯅꯤꯡꯊꯧ ꯃꯍꯥꯔꯥꯅꯤ ꯑꯗꯨꯁꯨ ꯄꯥꯈꯪ ꯂꯩꯁꯥꯕꯤꯒꯤ ꯋꯥꯅꯤ ꯈꯟꯅ ꯂꯥꯞꯊꯣꯛꯇꯨꯅ ꯅꯣꯛꯇꯨꯅ ꯆꯠꯊꯣꯛꯈ꯭ꯔꯦ꯫ ꯄꯥꯔꯤꯅ, ꯂꯥꯏꯖ, ꯀꯣꯅꯨꯡꯗ ꯆꯠꯈ꯭ꯔꯁꯤ, ꯑꯩ ꯅꯪꯕꯨ ꯎꯕꯗ ꯎꯕ ꯈꯛꯇꯗ ꯅꯨꯡꯁꯤꯔꯨꯔꯤ꯫ ꯋꯥꯗꯨꯗ ꯂꯂꯩꯕꯤꯗꯨ ꯃꯍꯥꯔꯥꯅꯤꯒꯤ ꯃꯅꯥꯛ ꯇꯝꯅ ꯅꯣꯛꯇꯨꯅ ꯆꯦꯟꯈꯤ꯫ ꯄꯥꯔꯤꯅ, ꯂꯥꯏꯖ, ꯀꯩ ꯈꯜꯂꯤꯒꯦ? ꯅꯪꯒꯤ ꯈꯪꯅꯕꯒ ꯂꯩꯕ꯭ꯔꯣ? ꯂꯥꯏꯖꯗ ꯏꯀꯥꯏ ꯏꯀꯥꯏ ꯍꯥꯏꯔꯛꯏ꯫ ꯑꯩꯈꯣꯏꯗꯤ ꯈꯪꯅꯕ ꯀꯅꯥꯁꯨ ꯂꯩꯇꯦ꯫ ꯋꯥꯗꯨ ꯇꯥꯕꯗ ꯄꯥꯈꯪ ꯑꯍꯨꯝꯗꯨꯗꯤ ꯍꯔꯥꯎꯔꯝꯃꯤ꯫ ꯃꯈꯣꯏ ꯂꯣꯏꯅꯃꯛꯁꯨ ꯊꯃꯣꯏ ꯊꯃꯣꯏ ꯇꯤꯟꯅꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯆꯅꯨ ꯑꯃꯗꯤ ꯅꯤꯡꯊꯤ ꯂꯥꯏꯖꯁꯨ ꯀꯣꯅꯨꯡꯗ ꯆꯠꯂꯝꯃꯤ꯫ ꯃꯈꯣꯏꯁꯨ ꯀꯣꯅꯨꯡꯗ ꯆꯥꯎꯅ ꯂꯨꯍꯣꯡꯈꯤꯔꯝꯃꯤ꯫ ꯀꯣꯅꯨꯡ ꯑꯗꯨꯗ ꯃꯈꯣꯏꯁꯨ ꯅꯨꯡꯉꯥꯏꯅ ꯅꯨꯡꯁꯤꯅ ꯂꯩꯈꯤꯔꯝꯃꯤ꯫